Hello my YouTube family mayambu aigi channel asida taramna okchari mayam ngasidi aisu amphau chajadri ko Hawaidhrak Soibum Eromba tawjarake adu mayam sanai sanate do amtang haibirao ai ngasi tawjagadori base ahanbane ado sida ichanupa somasisu yesandana aingonda laire ado ai dum ichanupa siga loinana ko ai Hawaidhrak se sum khokpa hojara age ado ai ahanba oiduni ko aina si chajagadori base angphausu ai tawjadri bako ado sum aigi wakalla sum Hawaidhrak se ubasida soibum su leibamina Hawaidhrak se ga sum soibum go dum iromba jarangani haina khandana ko adum aham tawjarakpani ko mayam sum comment ta haibiramo tawnai tawnade sanai haidi chanaba yawrba yawdriba haibado mayam sum haibirao bako ado ai sida ising asaba se khara lawjare soibum se ngahak tinsilaga thammage bako ngari se khara ma lawjarage ado mayam ai moro atekpana oina ironjarage moro atekpana irom sisu yamna hawbani ado ai sida moro se makok se thekdokjare ado mayam ichinlaw sing like tawbiramo subscribe tawbiramo nusibiduna comment thabiramo aduga mayam agi asige Hawaidhrak Soibum Eromba se sanai sanade haibadu mayam sum haibiramo aduga anoba changbirakpa ichinaw sing oragana subscribe tawbiramo like tawsanbiramo ado ai ngasagi soibum tingsanna thamkibado hojik phajana amutang chamtokpirage sambasu loire aduga ngari su chamthokjare aduga ai hoji cooker da Hawaidhrak se hapchinjarage aduga soibum siga pulap tawraga oina sum kamthokjarage bako soibum sisu hapchinjarage ising se kitang ama haijarage yamna heiroge aduga ngari sisu hapchinjarage cooker sisum ahum mari lag asum kamhanjare aduga mayam aigi ingkholda muk changminarurase ada ai hajik hangam maton khara hekjagina tawbane do hangam maton se kotnam chaba yamna hawbane iromba siga tawraga sum chaka tawraga kotnam chaba se yamna oinamna hawbane mayam aidi yamna hawjei pamjei mayam su pambibra ado hangam se yamna de pandre bako adum hekna chabagi maton ngata ngaiselle haitare yam di cha khare hawe mapanda leiraga hangam ka tharaga chaba kaisi yam hawe aduga tilaw mana se khitang amaga hekjarage sina asum asisum machida sum konam chaba yam hawbani hang kana iromba daga hapase yamna hawbani mayam aduga aigi cooker se amu hangthoba yengase yare hojik mulle adi iromba yarani ado irombagi ai hojik ngari ngasagi morok ngan kibado haijinjarage bako aduga thumse hana hapjinjarage thumse hapagadi takhaibado yamna nungaibani bako ado mayam ai glass ina oina takjarage maning pakpase ko asina oina tawraga takjarage adum glass ina takpase adum aidi nungaiji aduna sina oina takjarage aduga mayam ironba loraga mayam sumjingminarasi ko kamai tawba haibado
Loizare iromba mayamsu masakse ubada hawgado manbro mayam ai fadigom khara ma chaisinjare tilam khara maga chaisinjare bako ado mayamsu dum try tawraga yengbiyo yam hawki aduga mayam nuksibiduna like comment tawbiramo anoba ichina changbirakpa yawba oragana aigi channel asida subscribe tawbiramo nuksibiduna so mayam like comment subscribe tawba kawbigano aduga mathangso adum nungai ba video thagatnaba sum honajage mayamgi support yauragadi adum video se ano sum simningba poe adana mayam su nuksibiduna support tawbiramo aigi channel asibo aduga asoba kaya yaurasu haibiramo mayam